Hello guys, aina ngasi puduna laksariba film asigi maming Nayak The Real Hero hai kana khangnariba action amadi romantic film ama khami yumda anayak amadi ai wife ki mamai mamit panglakpa matamoibana toina thagatpa ngamjakidre madugi damakta mayamna sawidana baidamta nishingjari amadi mayamna mangola sibat pibiramo comment mayam busu thamuidagi thogol tawsari film asi 2001 gi September gi tang 3 ta release tawki film asina box office lagi 205.6 million muktan film asina fangkiba IMDb rena 10 gi manungda 7.9 aduga Google users lagi 75 like virakiba film amakhni film asi A Sankarna direction toki aduga C Surya movie production company gi makhada M Ranamna production tokiba film amakhni film asi gi music ki phambakta A.R. Rahman film asi hero ki saktam da Anil Kapoor ni mahana Shivaji Rao Gewats ki saktam loduna film asi bu thawai hapli aduga film asi heroine ki saktam da Rani Mukherjee ni mahana Manjari ki saktam loduna film asi bu hena pelali aduga film asi ki main villain ki saktam da Amaspuri ni mahana Balaraj Chauhan ki saktam da film asi bu hena mapung phanduna film asi ki thawai hena haptuna se puri music mayamna sinajari Nayak The Real Hero mayam like, share, subscribe, tokshin biramu. Anauba oiragana bell icon dusu na biramu. Adogi comment ngaijiri. Film asigi hanma mikupta QTV channel da sandokpa. Channel kaya gi cinema uli. QTV na ipau kaya pibutanatana miyoi kaya bu nohan bangamba channel kaya haptuna mibu perali. Shivaji QTV gi thudu hendona camera gi matangda khanglaba cameraman amani. Mahang office ta yorpaga magi mathata leibi program executive oina thau puribi Leilaga music video amakhat number satpagi matangda wari sanarami adubu Leila na selak liba fizol aduda Shivaji na phagi oina dress ti selaga lao haibada Leila na he aise nangi senior executive ni masi ai dress ni aduga nanga isam chamba cameraman aduna nangi sangda leyo haina ngangna raba tunda Leila na Shivaji da assistant oriba Shivaji ge assistant oriba topi bu hanglami adubu topi di somda nupi amada dil tawduna lerami mahangna nupi da mic man sadona microphone adu nupi du gi masada fix tawrami tanjadu da topi bu maya nupa oiba pamba nupa amala topi adu da mahakse mic man nate light man ni rekami adudagi nupi duna topi da khubak na tharami adudagi topi na nupa adu bu thandoraktuna mapanda puthorokli aduga nupa aduga maga awai ekum tawna lei nupa ahal aduna magi macha nupi megi koba amaga luhongba yai natragana yade haina hangami ahal dunadi megi bu topida luhongba pami topina di megi bu pamde mahosana topi magi pukshepta thengba yade pukshepta hek thengbaga maha machin thiba nupa gi oiba akampet hekta haigali masi magi asonba posak amani ahal adugi macha nupi aduda luhongoi hairapadagi sauduna QTV ki guest aina lakiba interview gi damak lakiba nupa adubu ahal aduna koksilaga topida kari warino hangona hangalami aduda topi gi puksheptada ahal aduna thenlapada topi gi machin thiba wahi ado hairapadagi QTV ki lakiba ahal ado sauduna topida kubana tharamlaga sanki adugi topina amu ahalada sawaduna magi maza nupiga luhongba sungangamloi hairaduna ahaladuna puramlaga office manungda sanakpada topida MD na call tawre ena phone ama piri aduga MD aduna topida interview gi damakta lakliba ahaladuna machin thiriba karigino haina hanglai aduda topina mase pukchapta thengba yade hek thengbaga adugi wahaido hekta haiba hairaklabi aduda MD aduna sawaduna jok torokano nangna madugi haibagi matangda sengna hairo haiduna sawaduna hairlami aduda amu megi gi maparo sanagaga topigi pukshepta amu thenglami topina MD aduda su magi machin thiba wahaido hairlami tasena MD aduda haibadi nati topi magi pukshepta thengbagi damakta adudagi MD aduna sawaduna topibu thabotagi tanthoklani haina hairlami adudagi megi gi mapaduna topida hojiti aigi jaga luhongba yaraba natra hangmada topina sawaduna masa pakraba ahal adubu benadugi sapuda umdol hanki topina Shivaji da mabu MD na
ꯇꯥꯟꯊꯣꯔꯛꯂꯤ꯫ ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ, ꯑꯩꯒꯤ ꯑꯁꯣꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯇꯥꯟꯊꯣꯔꯛꯄꯅꯤ ꯍꯥꯏꯕꯗꯒꯤ ꯁꯤꯕꯥꯖꯤꯅ ꯅꯪꯒꯤ ꯑꯁꯣꯟꯕ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯒꯥꯔꯤ ꯑꯗꯨꯗ ꯍꯪꯂꯨꯕꯗ ꯇꯣꯄꯤꯅ ꯃꯥꯒꯤ ꯄꯨꯛꯆꯦꯞ ꯑꯗꯣ ꯊꯦꯡꯕ ꯌꯥꯗꯕꯗꯣ ꯍꯥꯏꯒꯦ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯒꯥꯔꯤꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯒꯤꯌꯥꯔ ꯐꯥꯅꯕ ꯇꯧꯕꯗ ꯊꯦꯡꯂꯨꯕꯗꯒꯤ ꯇꯣꯄꯤꯅ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯕꯣꯏ ꯅꯤꯡꯗꯅ ꯁꯥꯎꯔꯗꯨꯅ ꯇꯣꯄꯤꯗꯨꯕꯨ ꯒꯥꯔꯤꯗꯒꯤ ꯏꯟꯙꯔꯝꯃꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯒꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯣꯄꯤꯁꯨ ꯒꯥꯔꯤꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯎ ꯍꯥꯏꯕꯗꯨ ꯌꯥꯗꯕꯗꯨꯗ ꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨꯗ ꯅꯞꯂꯒ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇ ꯁꯤꯕꯥꯖꯤ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝ ꯑꯗꯨꯅ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯂꯝꯃꯤ꯫ ꯁꯀꯂꯀ ꯕꯦꯕꯤ ꯁꯀꯂꯀ ꯕꯦꯕꯤ ꯀꯧꯕ ꯏꯁꯩ ꯑꯃ꯫ ꯏꯁꯩ ꯑꯗꯨꯗ ꯁꯨꯁꯃꯤꯇꯥ ꯁꯦꯟꯅ ꯑꯦꯛ ꯇꯧꯔꯝꯃꯤ꯫ ꯁꯤꯕꯥꯖꯤꯅ ꯃꯌꯨꯝꯗ ꯏꯁꯩ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨ ꯅꯝꯕ ꯂꯣꯏꯔꯗꯨꯅ ꯂꯥꯛꯈꯤ꯫ ꯁꯤꯕꯥꯖꯤꯒꯤ ꯃꯄꯥ ꯂꯥꯏ ꯀꯥꯔꯇꯨꯟ ꯀꯌꯥ ꯌꯦꯛꯄ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯁꯤꯕꯥꯖꯤꯅ ꯀꯥ ꯆꯪꯂꯛꯄꯒ ꯁꯤꯕꯥꯖꯤꯕꯨ ꯕꯣꯠ ꯀꯥꯔꯕ ꯁꯤꯑꯦꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯁꯤꯕꯥꯖꯤꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯂꯥꯏ ꯑꯁꯤꯅ ꯍꯪꯂꯨꯕꯗ ꯃꯄꯥꯗꯨꯅ ꯃꯆꯥꯒꯤ ꯀꯨꯊꯤ ꯌꯦꯡꯂꯨꯕꯗ ꯁꯤꯕꯥꯖꯤꯕꯨ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯏꯄꯥꯒꯤ ꯋꯥꯈꯜꯗ ꯂꯥꯛꯄꯗꯣ ꯌꯦꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯕꯥꯖꯤꯗꯤ ꯔꯥꯖꯅꯤꯇꯤꯕꯨ ꯄꯥꯝꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯥꯅ ꯃꯄꯥꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯕꯨ ꯇꯤꯚꯤ ꯆꯦꯅꯦꯜ ꯀꯌꯥꯗ ꯗꯥꯏꯔꯦꯛꯇꯔ ꯅꯠꯇ꯭ꯔꯒꯅ ꯑꯣꯂꯦꯝꯄꯤꯛꯇ ꯒꯣꯜ ꯃꯦꯗꯜ ꯐꯪꯂꯛꯂꯕꯅꯤ ꯍꯥꯏꯔꯕꯗꯤ ꯍꯔꯥꯎꯔꯝꯒꯗꯕꯅꯤ, ꯑꯗꯨꯗꯤ ꯅꯠꯇꯅ ꯄꯣꯂꯤꯇꯤꯛꯁꯇ ꯑꯣꯏꯅ ꯊꯝꯖꯤꯜꯂꯝꯕꯁꯤꯗꯤ ꯍꯥꯏꯔꯒ ꯃꯄꯥꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯣ ꯁ꯭ꯀꯦꯠꯆ ꯄꯦꯟ ꯑꯃꯅ ꯀꯛꯊꯠꯂꯒ ꯃꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯥꯅ ꯆꯠꯈꯤꯗꯧꯔꯦ ꯊꯨꯅ ꯂꯥꯛꯑꯣ ꯆꯠꯈꯤꯗꯧꯔꯦ ꯍꯥꯏꯅ ꯂꯥꯎꯔꯛꯄꯗꯒꯤ ꯁꯤꯕꯥꯖꯤ ꯑꯃꯗꯤ ꯃꯄꯥꯅ ꯄꯥꯈꯠꯂꯗꯨꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯇꯩꯒꯤꯗꯤ ꯑꯣꯏꯔꯝꯗꯦ, ꯇꯤꯚꯤꯗꯨꯗ ꯃꯆꯥꯒꯤ ꯃꯃꯤꯡ ꯌꯥꯎꯔꯛꯄꯗꯨꯒꯤ ꯀꯧꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯁꯤꯕꯥꯖꯤꯒꯤ ꯃꯃꯥ ꯇꯤꯚꯤ ꯌꯦꯡꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯤꯅꯤ꯫ ꯃꯆꯥꯒꯤ ꯃꯃꯤꯡꯗꯣ ꯁꯥꯡꯅ ꯍꯥꯄꯛꯇꯕꯒꯤꯐꯥꯎ ꯁꯤꯕꯥꯖꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯕ ꯏꯃꯨꯡꯅꯤ꯫ ꯃꯄꯥ ꯃꯃꯥ ꯇꯧꯗꯨꯅ ꯃꯄꯥꯒ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯁꯥꯟꯅꯗꯨꯅ ꯑꯃꯗꯤ ꯃꯃꯥꯗ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯂꯩꯖꯔꯝꯕ ꯁꯤꯕꯥꯖꯤꯅꯤ꯫ ꯃꯆꯥꯅꯨꯄꯥꯁꯨ ꯑꯃꯇꯪ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯂꯨꯅ ꯇꯧꯖꯕ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯊꯝꯖꯕ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯏꯃꯨꯡ ꯑꯗꯣ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇ ꯐꯨꯜꯒꯥꯎ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯂꯔꯥꯖ ꯆꯧꯍꯥꯟ ꯂꯥꯛꯈꯤ꯫ ꯑꯗꯨꯗ ꯀ꯭ꯌꯨ ꯇꯤꯚꯤꯒꯤ ꯇꯤꯝꯅ ꯚꯤꯗꯤꯑꯣ ꯀꯣꯚꯔꯦꯖ ꯇꯧꯔꯝꯃꯤ꯫ ꯁꯤꯑꯦꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗ ꯂꯩ ꯄꯔꯦꯡ ꯍꯨꯛꯑꯗꯨꯅ ꯃꯥꯕꯨ ꯊꯧꯒꯜ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯁꯤꯑꯦꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗꯥꯛꯇꯔ ꯑꯝꯕꯦꯗꯀꯔꯒꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯨꯔꯇꯤ ꯑꯃꯗ ꯂꯩ ꯍꯨꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯍꯥꯟꯕ ꯊꯨꯡꯂꯕꯒꯤ ꯊꯕꯛ ꯑꯣꯏꯔꯝꯃꯤ꯫ ꯁꯤꯑꯦꯝꯗꯨꯅ ꯂꯩ ꯍꯨꯛꯄ ꯂꯣꯏꯔꯕ ꯆꯠꯅꯕ ꯇꯧꯔꯛꯄꯗ ꯈꯨꯜꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯤꯑꯦꯝꯗꯨꯒꯤ ꯃꯈꯨꯠꯇꯣ ꯁꯣꯛꯅꯕ ꯇꯧꯕꯗ ꯁꯤꯑꯦꯝꯒꯤ ꯃꯈꯨꯠꯇꯣ ꯈꯤꯇꯪ ꯁꯣꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯁꯤꯑꯦꯝꯒꯤ ꯏꯁꯀꯣꯠ ꯀꯩꯅ ꯐꯥꯗꯨꯅ ꯄꯨꯊꯣꯛꯈꯤ꯫ ꯑꯗꯨꯗ ꯁꯤꯑꯦꯝ ꯑꯗꯨꯅ ꯑꯐꯕ ꯁꯥꯔꯗꯨꯅ ꯃꯤꯗꯨꯕꯨ ꯊꯥꯗꯣꯛꯈꯣ ꯑꯃꯗꯤ ꯃꯥꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯒꯥꯔꯤꯗꯨꯗꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯆꯤꯡꯊꯔꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯁꯤꯑꯦꯝꯒ ꯈꯨꯠ ꯁꯣꯛꯅꯕ ꯌꯥꯝꯅ ꯄꯥꯝꯖꯕꯒꯤꯗꯃꯛꯇ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯃꯤꯡꯁꯦꯜ ꯑꯗꯨꯅ ꯆꯞꯍꯜꯂꯒ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯁꯤꯑꯦꯝ ꯕꯂꯔꯥꯖ ꯆꯧꯍꯥꯟꯅ ꯁꯤꯕꯥꯖꯤꯔꯥꯎ ꯑꯃꯗꯤ ꯂꯩꯂꯥ ꯃꯈꯣꯏꯒꯤ ꯇꯤꯝꯗꯨꯅ ꯀꯣꯚꯔꯦꯖꯇꯣ ꯐꯖꯅ ꯅꯝꯅꯕꯒꯤꯗꯃꯛꯇ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯚꯤꯗꯤꯑꯣ ꯁꯨꯠ ꯑꯗꯣ ꯇꯧꯔꯝꯃꯤ꯫ ꯁꯤꯑꯦꯝ ꯑꯗꯨꯅ ꯂꯥꯛꯂꯒ ꯃꯩ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯕ ꯅꯠꯇ꯭ꯔꯥ ꯍꯪꯕꯗ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯩ ꯏꯁꯤꯡꯗꯤ ꯁꯥꯟꯅ ꯕꯣꯠ ꯀꯥꯕꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯖꯤꯜꯂꯤꯅꯤ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨꯗ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯦꯃꯦꯔꯥꯒꯤ ꯃꯌꯣꯜ ꯑꯗꯣ ꯑꯣꯟꯁꯤꯜꯂꯛꯈꯤ꯫ ꯁꯤꯕꯥꯖꯤꯔꯥꯎꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯀꯦꯃꯦꯔꯥ ꯑꯗꯣ ꯅꯨꯄꯤꯗꯨꯗ ꯐꯣꯀꯁ ꯇꯥꯍꯟꯈꯤ꯫ ꯑꯗꯨꯗ ꯁꯤꯑꯦꯝ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯤꯠ ꯂꯥꯏꯠ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯍꯥꯞꯄꯅꯣ ꯍꯪꯂꯨꯕꯗ ꯅꯨꯄꯤꯗꯨꯅ ꯁꯥꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯉꯔꯥꯡꯗ ꯍꯥꯞꯆꯟꯕꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯩꯕꯨ ꯐꯖꯅ ꯀꯅꯦꯛꯁꯟꯕꯣꯛ ꯇꯧꯗ꯭ꯔꯤ ꯍꯥꯏꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄ꯫ ꯃꯈꯣꯏꯅ ꯃꯆꯤꯟ ꯊꯤꯖꯜꯂꯤꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯤꯑꯦꯝꯒꯤ ꯔꯥꯏꯠ ꯍꯦꯟꯁꯨ ꯑꯣꯏꯔꯤꯕ ꯄꯥꯟꯗꯨꯔꯪꯅ ꯁꯥꯎꯔꯛꯈꯤ꯫ ꯑꯗꯨꯗ ꯁꯤꯑꯦꯝ ꯑꯗꯨꯅ ꯌꯥꯝꯅ ꯐꯕ ꯁꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯁꯥꯎꯖꯤꯟꯅꯔꯝꯃꯤ꯫ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯈꯟꯕ ꯁꯥꯔꯗꯨꯅ ꯉꯥꯡꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯗ ꯄꯥꯟꯗꯨꯔꯪꯅ ꯁꯥꯔ ꯕꯣꯠꯄꯨꯗꯤ ꯃꯣꯏꯅ ꯊꯥꯗꯕꯅꯤ, ꯑꯗꯨꯕꯨ ꯊꯤꯀꯥꯗꯥꯔ ꯕꯥꯂꯤꯅ ꯕꯣꯠꯀꯤ ꯃꯇꯝꯗ ꯄꯩꯁꯥ ꯈꯧꯖꯥꯎꯅꯦ ꯄꯥꯡꯂꯛꯂꯤꯕ, ꯁꯤꯒꯤ ꯃꯩꯁꯦ ꯃꯥꯒꯤ ꯁꯨꯒꯔ ꯃꯤꯜꯗ ꯁꯤꯖꯤꯟꯅꯔꯤꯕꯅꯤ, ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯃꯤꯑꯣꯏ 5,000ꯃꯨꯛꯇꯤ ꯃꯥꯏꯅꯣꯔꯤꯇꯤꯒꯤ ꯃꯉꯣꯟꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯗ ꯁꯤꯑꯦꯝ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯕ ꯑꯣꯏꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯩ ꯊꯨꯅ ꯊꯥꯟꯕ ꯄꯥꯝꯃꯤ, ꯊꯨꯅ ꯊꯥꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯟꯗꯨꯔꯪꯗ
ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯀꯛꯊꯠꯂꯣ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯁꯦꯝꯃꯗꯨꯅ ꯑꯁꯦꯡꯕ ꯍꯥꯏꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯋꯥꯜ ꯑꯃ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯗꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯡꯂꯝꯃꯤ ꯃꯩ ꯈꯔ ꯂꯥꯛꯂꯤꯕꯁꯤꯁꯨ ꯀꯛꯈ꯭ꯔꯅꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯃꯩꯁꯦ ꯀꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯡꯂꯛꯄꯗꯨꯗ ꯅꯨꯄꯤꯗꯣ ꯀꯞꯂꯝꯃꯤ ꯃꯥꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯃꯉꯣꯟꯗ ꯃꯔꯥꯟ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗꯗꯤ ꯈꯟꯖꯔꯝꯃꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯇꯨꯗꯤ ꯑꯁꯦꯡꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯉꯥꯡꯂꯛꯄꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯂꯝꯗꯦ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯁꯤꯕꯥꯖꯤꯗꯤ ꯁꯤꯑꯦꯝꯗ ꯚꯤꯗꯤꯑꯣ ꯅꯝꯕꯕꯨ ꯀꯥꯎꯒꯩ ꯅꯨꯄꯤꯗꯨꯗ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯁꯤꯕꯥꯖꯤꯅ ꯁ꯭ꯇꯨꯗꯤꯑꯣꯗꯨꯗ ꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯟꯕꯒ ꯐꯨꯜꯒꯥꯎ ꯑꯗꯨꯗ ꯑꯃꯨꯛ ꯁꯤꯕꯥꯖꯤ ꯑꯃꯗꯤ ꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯖꯕ ꯂꯥꯛꯈꯤ ꯅꯨꯄꯤꯗꯣ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃꯗ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯁꯤꯕꯥꯖꯤꯅ ꯂꯧ ꯉꯥꯛꯅꯕ ꯊꯝꯂꯤꯕ ꯆꯔꯨꯒꯤ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯂꯩꯔꯒ ꯈꯨꯕꯥꯛ ꯈꯨꯔꯛꯈꯤ ꯏꯁꯩ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯪꯂꯨꯕꯗ ꯁꯤꯕꯥꯖꯤꯅ ꯃꯥꯒꯤ ꯃꯤꯡ ꯁꯤꯕꯥꯖꯤꯔꯥꯎ ꯚꯤꯝꯔꯥꯎꯒꯤ ꯃꯆꯥꯅꯤ ꯃꯍꯩꯒꯤ ꯊꯥꯛꯅ ꯚꯤꯖꯨꯋꯦꯜ ꯀꯝꯃꯨꯅꯤꯀꯦꯁꯟꯗ ꯗꯤꯄ꯭ꯂꯣꯃꯥ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯗꯤ ꯅꯨꯄꯤꯗꯨꯕꯨ ꯃꯥꯅ ꯊꯃꯣꯏꯗꯒꯤ ꯁꯩꯊꯥꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯩꯅ ꯀꯥꯞꯈꯤ ꯑꯩꯒꯤ ꯀꯦꯃꯦꯔꯥꯗ ꯅꯪꯒꯤ ꯐꯣꯇꯣ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯃꯥꯡꯈ꯭ꯔꯦ ꯑꯩꯅꯁꯨ ꯈꯜꯂꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯅꯨꯄꯤ ꯍꯥꯏꯔꯒꯗꯤ ꯅꯪꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯕ ꯄꯥꯝꯃꯤ ꯅꯪꯒꯤ ꯃꯤꯡꯂꯦꯟ ꯑꯗꯣ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯗꯤ ꯆꯔꯨꯒꯤ ꯃꯤꯗ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗ ꯁꯤꯕꯥꯖꯤꯅ ꯊꯣꯛꯂꯛꯈꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯑꯗꯨꯒ ꯃꯉꯣꯟꯗ ꯃꯤꯡ ꯑꯗꯣ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯅꯨꯄꯤ ꯑꯗꯣ ꯏꯀꯥꯏꯅꯗꯨꯅ ꯆꯦꯟꯈꯤ ꯁꯤꯕꯥꯖꯤꯁꯨ ꯅꯨꯄꯤꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯗꯨꯅ ꯂꯩꯍꯧꯔꯦ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇ ꯁꯥꯇ꯭ꯔ ꯈꯔꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯕꯁ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯁ ꯑꯃ ꯂꯥꯛꯄꯗ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯈꯥꯝꯂꯝꯗꯕ ꯑꯗꯨꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯗꯣ ꯕꯁ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯗ ꯕꯁ ꯑꯗꯣ ꯁꯤꯒꯅꯦꯜ ꯃꯄꯥ ꯌꯧꯕ ꯃꯇꯝꯗ ꯕꯁ ꯑꯗꯣ ꯂꯦꯞꯂꯝꯃꯤ ꯑꯗꯨꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯣ ꯕꯁ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯀꯥꯈꯠꯂꯝꯃꯤ ꯑꯗꯨꯗ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯁꯦ ꯕꯁ ꯁ꯭ꯇꯦꯁꯟ ꯅꯠꯇꯦ ꯁꯤꯒꯅꯦꯜꯅꯤ ꯀꯨꯝꯊꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯇ꯭ꯔ ꯑꯃꯅ ꯕꯁꯁꯦ ꯅꯣꯏ ꯅꯐꯥꯒꯤꯅꯔꯂꯣ ꯅꯣꯏ ꯅꯐꯥꯒꯤꯅꯔ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯕꯁ ꯈꯥꯝꯗ꯭ꯔꯤꯁꯦ ꯍꯥꯏꯕꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯑꯩꯒꯤ ꯀꯨꯁꯤꯅꯤ ꯍꯥꯏꯔꯒ ꯅꯪ ꯀꯨꯝꯊꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯏꯟꯊꯔꯛꯎ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗ ꯁꯥꯇ꯭ꯔꯗꯨꯅ ꯄꯨꯡ 2ꯗ ꯑꯦꯛꯖꯥꯝꯅꯤ ꯅꯪꯅ ꯕꯁꯁꯨ ꯈꯥꯝꯗ꯭ꯔꯦ ꯑꯩꯁꯦ ꯑꯦꯛꯖꯥꯝꯗꯣ ꯊꯥꯕ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯕꯁꯁꯨ ꯈꯥꯝꯗꯦ ꯑꯗꯨꯒ ꯅꯪꯅ ꯅꯃꯥꯏꯒ ꯇꯥꯈꯠꯇꯅ ꯍꯥꯏꯕꯗꯨꯗ ꯕꯁ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯅꯪ ꯀꯨꯝꯒꯦ ꯍꯥꯏꯕ꯭ꯔꯥ ꯀꯨꯝꯂꯣꯏ ꯍꯥꯏꯕ꯭ꯔꯥ ꯍꯪꯕꯗ ꯁꯥꯇ꯭ꯔꯗꯨꯅ ꯑꯩꯗꯤ ꯀꯨꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯁꯥꯇ꯭ꯔ ꯑꯗꯨꯕу ꯏꯟꯊꯔꯛꯄꯗ ꯁꯥꯇ꯭ꯔꯗꯣ ꯃꯈꯥꯗ ꯇꯥꯁꯤꯟꯗꯨꯅ ꯃꯀꯣꯛꯇꯣ ꯀꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯐꯨꯅꯕ ꯇꯥꯟꯅꯔꯛꯈꯤ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯀꯌꯥ ꯑꯗꯨꯕꯨꯁꯨ ꯈꯥꯝꯂꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯥꯕꯨ ꯐꯨꯔꯦ ꯍꯥꯏꯕꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝꯗꯨꯁꯨ ꯕꯁꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯈꯥꯝꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯍꯥꯏꯕꯗꯣ ꯂꯥꯛꯈꯤ ꯃꯐꯝꯗꯨꯃꯛꯇꯗ ꯀꯦꯃꯦꯔꯥꯃꯦꯟ ꯁꯤꯕꯥꯖꯤ ꯑꯃꯗꯤ ꯇꯨꯄꯤꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗꯨꯗ ꯒꯥꯔꯤ ꯑꯃꯠꯇ ꯊꯧꯗꯨꯅ ꯃꯤ ꯈꯠꯅꯕꯗꯨ ꯎꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯃꯔꯛꯇ ꯃꯨꯛꯅꯔꯤꯕ ꯑꯗꯨꯕꯨ ꯈꯥꯝꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯈꯥꯝꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯁꯥꯇ꯭ꯔꯁꯤꯡꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯃꯤ ꯑꯃ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅ ꯄꯨꯔꯛꯄꯅꯤ ꯑꯗꯨꯅ ꯃꯥꯅ ꯂꯥꯜꯂꯦ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯨꯅꯁꯨ ꯁꯥꯇ꯭ꯔꯁꯤꯡꯗꯨꯕꯨ ꯐꯥꯗ꯭ꯔꯤꯕ ꯒꯥꯔꯤꯁꯦ ꯑꯃꯠꯇ ꯊꯧꯒꯠꯂꯣꯏ ꯍꯥꯏꯗꯨꯅ ꯃꯨꯛꯅꯗꯨꯅ ꯂꯩꯈꯤ ꯑꯗꯨꯗꯒꯤ ꯁꯤꯕꯥꯖꯤꯅ ꯇꯨꯄꯤꯗ ꯀꯦꯃꯦꯔꯥꯗꯨ ꯄꯨꯔꯛꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯑꯗꯨꯅ ꯊꯣꯔꯛꯂꯒ ꯈꯥꯝꯖꯤꯟꯕ ꯉꯝꯗ꯭ꯔꯕꯗꯒꯤ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯅꯤꯔꯛꯈꯤ ꯇꯥꯟꯖꯥꯗꯨꯗ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯗ꯭ꯔꯥꯏꯚꯔꯁꯨ ꯑꯣꯏꯔꯤꯕ ꯉꯁꯥꯏ ꯁꯥꯇ꯭ꯔꯗ ꯑꯦꯛꯁꯟ ꯇꯧꯈꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯂꯩꯊꯣꯛꯈꯤꯕꯗꯨꯗ ꯁꯤꯕꯥꯖꯤ ꯑꯃꯗꯤ ꯇꯣꯄꯤꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯦꯃꯦꯔꯥꯗꯨꯕꯨ ꯅꯝꯂꯝꯃꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡꯗ ꯀꯣꯜ ꯇꯧꯁꯤꯜꯂꯗꯨꯅ ꯃꯥꯒꯤ ꯃꯔꯥꯜꯗꯣ ꯂꯣꯠꯁꯤꯟꯗꯨꯅ ꯍꯣꯠꯅꯔꯝꯃꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯁꯀꯔꯥꯝ ꯗ꯭ꯔꯥꯏꯚꯔꯕꯨ ꯐꯖꯅ ꯐꯨꯔꯦ ꯏꯅ ꯏꯁꯤꯡ ꯆꯦꯟꯕꯒꯨꯝ ꯆꯦꯜꯂꯤ ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯂꯨꯁꯤꯜꯂꯛꯏ ꯌꯨꯅꯤꯌꯟ ꯆꯣꯛꯄ ꯑꯣꯏꯔꯕꯅꯤꯅ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯨꯅꯤꯌꯟꯁꯤꯡꯗꯨꯗ ꯄꯥꯎ ꯄꯤꯗꯨꯅ ꯒꯥꯔꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯊꯤꯡꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯁꯨ ꯇꯧꯗꯕ ꯄꯣꯠꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯁꯀꯔꯥꯝ ꯍꯦꯟꯖꯤꯟꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯑꯗꯨꯅ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁꯤꯗꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯣ ꯒꯥꯔꯤ ꯂꯣꯏꯅ ꯂꯦꯞꯇꯨꯅ ꯂꯝꯕꯤ ꯑꯗꯣ
ꯃꯤꯒꯤ ꯃꯤ ꯉꯥꯛꯇ ꯂꯝꯕꯤ ꯆꯠꯐꯝ ꯑꯃꯠꯇ ꯂꯩꯇꯅ ꯕꯁꯁꯤꯡ ꯑꯗꯣ ꯂꯝꯕꯤꯗꯨꯗ ꯈꯥꯝꯖꯤꯟꯗꯨꯅ ꯂꯩꯕꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯍꯥꯞꯄꯛꯈꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯆꯥ ꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯕ ꯂꯥꯛꯄꯒꯤ ꯆꯠꯄ ꯌꯥꯗꯅ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯕꯛ ꯆꯠꯄ ꯌꯥꯗꯕ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯥꯛꯄ, ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯑꯅꯥꯕ ꯄꯨꯔꯛꯄ ꯒꯥꯔꯤ ꯀꯌꯥꯁꯨ ꯑꯃꯠꯇ ꯆꯠꯄ ꯌꯥꯗꯕꯗꯒꯤ ꯑꯋꯥꯕ ꯀꯌꯥꯗꯣ ꯊꯦꯡꯅꯈꯤ꯫ ꯁꯤꯕꯥꯖꯤ ꯑꯃꯗꯤ ꯇꯨꯄꯤꯅ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯀꯦꯃꯦꯔꯥ ꯅꯝꯂꯝꯃꯤ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ꯫ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯃꯁꯥꯃꯛꯁꯨ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯑꯗꯨꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯃꯗꯤ ꯕꯁ ꯑꯗꯨꯕు ꯊꯧꯗꯣꯛꯅꯕ ꯍꯥꯏꯕꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯗꯣꯛꯎ ꯌꯥꯗ꯭ꯔꯕꯗ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯑꯃꯗ ꯕꯁꯇꯣ ꯊꯧꯒꯠꯂꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯕꯁ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯤꯞꯆꯜꯂꯒ ꯐꯝꯂꯝꯃꯤ ꯑꯃꯗꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯄꯣꯠꯁꯛ ꯑꯃꯗ ꯑꯃꯁꯨ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯑꯃꯨꯛ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯌꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯩꯈꯣꯏꯕꯨ ꯀꯔꯤꯝꯇ ꯏꯖꯠ ꯌꯥꯎꯗꯕ, ꯀꯔꯤꯝꯇ ꯂꯩꯇꯕ ꯑꯃꯒꯨꯝ ꯄꯨꯂꯤꯁ ꯀꯌꯥꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯃꯊꯛꯇ ꯒꯥꯔꯤꯕꯨ ꯊꯧꯒꯠꯄ ꯍꯧꯔꯦ ꯍꯥꯏꯔꯗꯨꯅ ꯏꯔꯥꯡ ꯑꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯗꯨꯅꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯛꯇꯕꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯐꯨ ꯆꯩ ꯇꯧꯗꯨꯅ ꯐꯥꯖꯤꯟꯕ ꯅꯠꯇ꯭ꯔꯗꯤ ꯏꯔꯥꯡꯁꯦ ꯅꯦꯝꯊꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯁꯤꯑꯦꯝ ꯑꯗꯨꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯌꯥꯎꯔꯤ, ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯚꯣꯇꯔ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯐꯨ ꯆꯩ ꯇꯧꯕ ꯌꯥꯔꯣꯏ, ꯚꯣꯠ ꯀꯥꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯤꯕꯥꯖꯤ ꯑꯃꯗꯤ ꯇꯨꯄꯤꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯀꯅꯥꯅ ꯀꯅꯥꯗ ꯀꯣꯜ ꯇꯧꯔꯤꯕ ꯑꯃꯗꯤ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯗꯨꯒ ꯁꯤꯑꯦꯝ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅꯃꯛ ꯔꯦꯀꯣꯔꯠ ꯂꯧꯔꯝꯃꯤ꯫ ꯁꯤꯑꯦꯝꯗꯨꯒꯤ ꯄꯤ.ꯑꯦꯁꯁꯨ ꯑꯣꯏꯔꯤꯕ ꯕꯟꯁꯜꯅ ꯏꯔꯥꯡ ꯑꯗꯨꯕꯨ ꯅꯝꯁꯤꯟꯕꯅꯕ ꯍꯣꯠꯅꯕꯗ ꯇꯤꯌꯥꯔ ꯒ꯭ꯌꯥꯁꯀꯨꯝꯕ ꯑꯃꯗꯤ ꯃꯣꯛ ꯒ꯭ꯌꯥꯁꯀꯨꯝꯕꯅꯆꯤꯡꯕ ꯀꯥꯞꯇꯨꯅ ꯅꯝꯊꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯁꯤꯑꯦꯝ ꯑꯗꯨꯅ ꯀꯥꯞꯄ ꯌꯥꯗꯦ, ꯑꯗꯨ ꯇꯧꯔꯨꯕꯗ ꯑꯩꯒꯤ ꯁꯔꯀꯥꯔꯁꯦ ꯀꯔꯤ ꯑꯣꯏꯅ ꯍꯥꯏꯅꯈꯤꯅꯤ ꯑꯃꯗꯤ ꯃꯥꯅ ꯉꯁꯤ ꯇꯦꯕꯜ ꯑꯁꯤꯗ ꯐꯝꯂꯤꯕꯁꯦ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯅꯅꯤ, ꯑꯗꯨꯅ ꯑꯃꯗ ꯍꯦꯛ ꯁꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯇꯦꯕꯜ ꯑꯁꯤꯒꯤ ꯃꯈꯣꯡ ꯑꯁꯦ ꯇꯦꯛꯀꯗꯧ ꯍꯥꯏꯅ ꯄꯤ.ꯑꯦꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯄꯤ.ꯑꯦꯗꯨꯅꯗꯤ ꯏꯔꯥꯡꯁꯦ ꯆꯥꯎꯈꯠꯂꯛꯀꯅꯤ, ꯏꯔꯥꯡꯁꯦ ꯆꯥꯎꯈꯠꯂꯛꯑꯗꯤ ꯂꯣꯏꯅꯃꯛ ꯃꯥꯡ ꯇꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯕꯣ ꯁꯤꯑꯦꯝ ꯑꯗꯨꯅ ꯇꯥꯔꯝꯗꯦ꯫ ꯏꯔꯥꯡ ꯑꯗꯣ ꯊꯣꯛꯅꯤꯡꯕ ꯊꯣꯛꯁꯅꯨ, ꯃꯗꯨꯗ ꯏꯁꯨ ꯑꯃ ꯑꯣꯏꯅ ꯁꯦꯝꯗꯨꯅ ꯃꯥꯗꯤ ꯚꯣꯠꯀꯤ ꯂꯝꯕꯤ ꯁꯦꯝꯗ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯃꯤꯁꯅꯔ ꯑꯗꯨꯗꯁꯨ ꯁꯤꯑꯦꯝꯅ ꯅꯣ ꯑꯦꯔꯦꯁ, ꯅꯣ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ, ꯈꯟꯅꯅꯤꯡꯕ ꯈꯟꯅꯖꯁꯅꯨ, ꯃꯈꯣꯏ ꯋꯥꯔꯒ ꯑꯗꯨꯃꯛ ꯇꯣꯛꯆꯈꯤꯖꯅꯤ, ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯤꯑꯦꯝꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯀꯃꯤꯁꯅꯔ ꯑꯗꯨꯗꯤ ꯋꯥ ꯍꯥꯏꯕ ꯉꯝꯂꯝꯗꯦ, ꯑꯁꯥꯎꯕꯗꯤ ꯎꯠꯈꯤ꯫ ꯏꯔꯥꯡ ꯑꯗꯨꯗꯤ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯈꯤ꯫ ꯅꯥꯀꯟ ꯌꯦꯠꯂꯣꯝꯗꯒꯤ ꯀꯩꯗꯒꯤ ꯊꯧꯖꯤꯜꯂꯛꯄ ꯒꯥꯔꯤ ꯀꯌꯥꯅ ꯊꯧꯗꯣꯛꯅꯕꯗꯤ ꯌꯥꯗ ꯑꯗꯨꯃꯛ ꯂꯝꯕꯤ ꯑꯗꯣ ꯐꯨꯟꯖꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯛ ꯆꯥꯎꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯒꯨꯟꯗꯥ ꯈꯔꯅ ꯑꯃꯨꯛ ꯏꯔꯥꯡꯗꯨꯒꯤ ꯅꯃꯥꯗ ꯗꯨꯀꯥꯟ ꯀꯌꯥꯗꯒꯤ ꯂꯨꯠ ꯇꯧꯗꯨꯅ ꯑꯃꯗꯤ ꯄꯣꯠ ꯆꯩ ꯒꯥꯔꯤꯅꯆꯤꯡꯕ ꯀꯌꯥ ꯊꯨꯒꯥꯏꯗꯨꯅ ꯏꯔꯥꯡ ꯑꯗꯨꯕꯨ ꯍꯦꯟꯅ ꯀꯟꯁꯤꯜꯍꯜꯂꯝꯃꯤ꯫ ꯏꯔꯥꯡ ꯑꯗꯨꯕꯨ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯂꯕ ꯑꯗꯨꯗ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯑꯌꯥꯕ ꯄꯤꯌꯨ ꯍꯥꯏꯕꯗꯨꯗ ꯁꯤꯑꯦꯝ ꯑꯗꯨꯅ ꯄꯤꯔꯛꯈꯤꯗꯦ꯫ ꯁꯤꯑꯦꯝꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯁꯥꯎꯈꯤ ꯀꯃꯤꯁꯅꯔ ꯑꯗꯨꯁꯨ꯫ ꯁꯤꯕꯥꯖꯤꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯅꯝꯂꯝꯃꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯒꯤꯅ ꯃꯥꯟꯆꯥꯡ ꯀꯌꯥ ꯑꯃ ꯃꯥꯡꯈꯤ ꯏꯔꯥꯡ ꯑꯗꯨꯗ, ꯑꯃꯗꯤ ꯉꯁꯥꯏ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯂꯧꯈꯠꯄꯤꯕ ꯂꯩꯔꯝꯗꯦ, ꯂꯝꯕꯤꯗꯨꯗ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗ ꯅꯠꯇꯦ, ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯈꯣꯡꯅꯦꯠꯐꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯤꯕꯥꯖꯤꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯨꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯥꯡꯈꯠꯂꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ JK ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯁꯤꯕꯥꯖꯤꯅ ꯃꯔꯦꯡꯕꯥꯟꯗ ꯍꯥꯞꯀꯠꯇꯨꯅ ꯄꯨꯗꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯒꯥꯔꯤ ꯃꯊꯛ ꯀꯌꯥꯗ ꯑꯃꯗꯤ ꯃꯥꯅ ꯁꯥꯇ꯭ꯔ ꯑꯗꯨꯕు ꯄꯨꯗꯨꯅ ꯆꯦꯜꯂꯛꯄ ꯑꯗꯣ ꯇꯨꯄꯤꯗ ꯀꯦꯃꯦꯔꯥ ꯀꯣꯚꯔꯦꯖ ꯇꯧꯍꯜꯂꯝꯃꯤ꯫ ꯁꯥꯇ꯭ꯔ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯁꯤꯕꯥꯖꯤꯅ ꯀꯜꯂꯝꯃꯤ꯫ ꯈꯤꯇꯪꯒ ꯊꯦꯡꯊꯔꯝꯂꯕꯗꯤ ꯅꯨꯄꯥꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯂꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇ ꯁꯤꯕꯥꯖꯤꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯦꯔꯣꯅꯤꯁꯨ ꯑꯣꯏꯔꯤꯕ ꯃꯟꯖꯔꯤ ꯑꯗꯨꯗ ꯃꯥꯒꯤ ꯈꯨꯜꯗꯨꯗ ꯂꯥꯛꯂꯒ ꯃꯃꯤꯡ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗ ꯁꯤꯕꯥꯖꯤꯅ ꯅꯨꯄꯤ ꯑꯗꯨꯗ ꯆꯝꯄꯛꯀꯤꯅꯤ, ꯑꯅꯥꯀꯤꯅꯤ ꯑꯃꯗꯤ ꯀꯊꯛꯀꯂꯤꯅꯆꯤꯡꯕꯁꯤꯡ ꯃꯤꯡ ꯀꯧꯁꯜꯂꯤ꯫ ꯃꯃꯤꯡ ꯈꯪꯗꯕꯅꯤꯅ ꯃꯃꯤꯡꯗꯣ ꯍꯥꯏꯔꯛꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯗ ꯃꯃꯤꯡꯗꯣ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯗ ꯑꯃꯨꯛ ꯍꯦ ꯅꯨꯃꯤꯠꯌꯨꯡꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯅꯃꯤꯡ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯡꯁꯦ ꯅꯨꯃꯤꯠꯌꯨꯡꯕꯤ ꯀꯧꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ
he lamna chakro mitangba sikpi manba haina aduga amuksu hairaklami nupi aduna aina numi jumbi uradi nangna sikpi mitangbani haina hairamlaga chenki tanjaduda TV macha amada topina Sivajina CM lakpa numita namkiba video footage adu kablaki adudagi nupido changchilatuna yengi amadi TV da yauribado mane ka haijaraduna kuwa khuduna notuna yenglami khungangda laijabagi mathakta yamna pangjaba chamjaba nupi amani Manjari TV aduda mana kapagi matang ado yarakudagi thi mina kapagi video su happy hairamlaga satke tawda Sivajina kaidorage fajadrabo hangbada Manjarina kappabu kanana fajanage hangbada Sivajina nang haina hairai aluda Manjarina satke tawi Sivajina nangna satke hairabasu nangi mingdu dangdi hairamlaga chatlo haibada Manjarina nangi film duda aigi ming yaurabani hairamlaga satki Sivajina video aduda chakhatlaga nupi adugi maming ado yaubra haina yenglami nupi digi maming yawba mapadu yenglaga Sivaji lehoy Mathagi mikupta TV da Sivajina sata adubu kalubagi video amadi sata adubu kanbagi credit kudimak Sivaji Rauda pi haina hayaklami Manjari su TV do yenglaga nokchirami QTV gi maikaidagi su Sivaji bu taramna ulami mana namkiba video footage adubu TV channel kayana selfie duna laigi haina koitan tanarami masina maram oraga QTV gi khwaidagi chawba income ado oiraki amadi cameraman oina leramba Sivaji senior news reporter amma oina select tawki mathangi mikuptana Sivajina Manjari gi video kaya amma namlami mana satpagi mana sanabagi alutasunate mana yanghaidaba namhaidaba kaya amma nupidugi hakchang duda inot kaduna Sivajina yenglingaida lin amma lautuna Sivajida chiklami mana lin aduna chiklapaduda naraduna laurakoduda nupi aduna uki amadi nupi duna badamas gunda nangna aigi irujabagi photo kaya kaplaga mi khudimakta TV da yenghange hairaga camera adu muli aduga camera dugi phaktoke tawbada Sivajina amuk muli aduda Manjarina nangna aigi kari photo copy haibado haujimak aingonda loinaba yenghangadabani haina hairaklamni adudagi Sivajina video do mathatagi singkhataga yenghalami Mangau thiraba samjaraba Manjarina magi video kaya do urubada asawa do kauraduna Sivajida nangna aigi photo maya ama kablibase karigino hangbada Sivajina aina nangi kappagi video ama namlubada nangna nungaikhidabaduda nangi phajaba photo kaya thiduna ayuki pung 5 dagi namlapani lona adubu lona namlingaida khong asida karigumba amana chiklakpadagi laurapadani nangna urido haire aduda Manjarina yenglubada linna chikpagi makhulado urapadagi linna chikpane hairaklami Sivaji di phangphang chongduna mase siredana haiduna lawami Manjarina Sivaji gi makhong ado lingi mahudo koknaba haiduna hidak hablami amadi Manjarina nana linna chiklaga karimta khangudribasina karigino isam chambalin oibagi nang pharabani mahu yamna kanba lin uramdabdi kamaina tawni haibada Sivajina nana nungainabagi damak ai loinamak toba ngamgani haibada Manjarina loinamak haina hairapatuda Sivajina nati haina amu hairai amadi makha taraki aina nati haibagi maramdini nang hairapatuda aina hoi hairurabadi nangna hangakani nangi damakta thawai thaba ngamgadra haina aduda aina khungani ngamloi haina thawai thabadi ngamloye maramdi aigi punsi lambise nanga punna himinaba pame Manjari nangna karisu jingnaba leitana siemgi mafamda wa haibado adumna ngasidi ifamda haibiramo nangi thamoida aise kari oina thamli ruptada Manjarina wadi haida mamitagi mapi ihoraki phongdokpa ngamdraba ikai thibi nupigi mapok oirubana phongdokpadi ngamlamde adubu horogliba miru pirang aduna piriba pakum aduna Sivajina magi pakum phangle khanna Manjari gi mapi do daithok pirami amadi no haina Manjari da hairami Manjari su no naba mayam ma torami adubu thamoi dagi no haina Sivajina hairami amadi thamoi ani gi oiba isai gi surda isai ama saki mikup uda
Shivaji amadi Manjari punna photo kaminanaba tawringaida Manjarigi mapa lak aduna leirami. Tanjaduda Manjarina mapadu ubudagi kana chenki. Mana chenkibagi maramdi Shivajina khanglamdi. Shivajina Manjarigi matung inaduna lakpada Manjarigi mapaduna khamlami. Amadi Manjarigi mapani haina masak taktuna laboktuda leiriba myoy kayadubusu kokhol aduna mayumda puraki. Shivajina Masanupida khurok thangi haiduduna warning torami. Adubu Shivaji mi laikidaba nupa amani. Masu karimta singnaba leramdi Manjaribu nungsi pami haibado phongdolami. Mafum aduda leiriba myoy kaya aduda isai jagoi kaya saduna thamoibu phajinduna thamlami. Amasu mase karate so hai haiduna karate gi step kaya su torami. Aludagi tupiduna zubi ama pisaladuna Shivajina thukailami. Amadi Shivajigi matoduda angang singado pelami. Angang duda natte Manjarigi mabutusu yauna Shivajibu pelami. Manjarigi mapana Shivajida mabu kanano kari thabak tawi thagi tolopna kayano haibna singba hanglami. Ta Shivajina maha cameraman ni dubu hojikti reporter ore haiduna hairlami. Mahak thagi tolop lising tranga fangi amadi aruta sunatana magi insurance na singba kaya so fangi hairlami. Adubu Manjarigi mapaduna de private job tawba nupada machanupi bu thazaroi. Private haibasidi private ni kai khibada lori pikkera saugera magi machanupi gi damakta de government gi thabak tawba nupada thazagani haina hairlami. Tangi mikupta Shivajida moigi MD na mana thabak laktabagi matangda hanglubada Shivajina mahakse exchange office ta luhongnabagi damakta thabak amagi satpane haina khumlaki. MD dadi magi wahi dada pungangaki luhongnabagi damakta exchange office ta chatlidi karigino haibna singba chingo hanghaki. Amadi makha taraduna Shivajida nangna tak CM Balaraj Chauhan gi interview lawgadabani haina hairlami. Shivajidi ahanbaga oibaga mahangna hana amuktasu interview lawdawnina yamna pakhat phawki. Adubu Shivajina kibagi mataw adubu ubada MD aduna hairki. Shivajida kidanaba pukningbu phajilami. Mahaksu chumnagi myoy ama khangni mahangna phattaba phana lam taw tarabasu ichamchamba mini. Aiga nanga wari sanariche sumaina nangna mongoda wari saraga ichamchamna damak lawgadaba interview ni haiduna Shivajigi thamoibu MD aduna phajilami. Shivajidi mathangi mikupta aroibi thadana rehearsal torami. Kanagi sabadagi toilet sangbadagi mana haigadaba wahaido khaktang rehearsal torami. CM so Cube TV gi mafum aduda yoroki. Amadi Shivajida interview se nang lawduribra nangina kari ming koi haina hangami. Amadi interview gi dugi matamadu yorokpadagi Shivajina interview do lawbo horami. Amadi ahanba wahang oina Sir Praja khudimangna election na laklaba matamda moigi damakta anoba lakpa sarkarna makhoibu yengchinbirani haibagi thajabada vote thadanari. Adubu khalambu wakhal adubu loinamak karaba matamdadi praja mayamda karisu torokti loinamak tayonaba oina loina thoi. Adubu hairiba pojakse sargi sarkardasu thoi. Masibu karigino sir tanjaduda CM na nangse nangi studio dagi hendoktraba male. Hojik Maharashtra da yung kuding da color TV aduga khungang kuding da disk antenna aduda sunati kachin koya da telephone booths khilibani internet phangalibani myoy khuremaki gari lehelabani khungum da singba khungang kaya da su loina phangalabani kudang da sigadaba gari kaya su sialabani hingbagi standard aduki mate thag hegalalabani aduda sunati Saitra manga sida myoy amata chara hendana sidrabani haina adudagi amuk Shivajina sa adubu mepung khudimangna sakhotpagi lambida yaudri kanagumba lomi kharadi gari di lairadana saraba nungsagi maisada thabak sudana nomagi hingnaba honari sel paiba singna sel adama paiduna chale lairaba singna lambi sorokta sakni finiba oina chale. Angang kayana larik tamba phangdraduna lambigi sidaida chaninga leitabdagi sangni fini tawduna leiri lambi sorokta koichat chale. Aduda semaduna amu
ꯑꯩꯅ CM ꯑꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ ꯆꯥꯡꯁꯦ 64.8% ꯅꯤ ꯑꯗꯨꯗ ꯁꯤꯕꯥꯖꯤꯅ ꯀꯦꯔꯂꯥ ꯑꯃꯗꯤ ꯃꯤꯖꯣꯔꯥꯝꯗꯗꯤ ꯁꯔ 90% ꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗ CM ꯑꯗꯨꯅ ꯑꯃꯨꯛ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁꯇ ꯃꯍꯥꯔꯥꯁꯇ꯭ꯔ ꯅꯝꯕꯔ 1 ꯅꯤ ꯇꯥꯔꯤꯕꯁꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗ ꯁꯤꯕꯥꯖꯤꯅ ꯀ꯭ꯔꯥꯏꯝ ꯇꯧꯕꯗꯁꯨ ꯅꯝꯕꯔ 1 ꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ CMꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯂꯥꯏꯔꯕꯒꯤ ꯆꯥꯡꯁꯦ 35.8% ꯅꯤ ꯍꯥꯏꯅ ꯑꯗꯨꯗ ꯁꯤꯕꯥꯖꯤꯅ ꯄꯟꯖꯥꯕꯇꯗꯤ 17.7% ꯒꯤ ꯃꯈꯥꯗ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯤꯕꯥꯖꯤ ꯑꯃꯗꯤ CMꯒꯤ ꯃꯔꯛꯇ ꯑꯋꯥꯏ ꯑꯈꯨꯝꯒꯤ ꯃꯑꯣꯡꯗ CMꯅ ꯁꯤꯕꯥꯖꯤꯗ ꯋꯥ ꯍꯥꯏꯕꯗ ꯍꯦꯟꯖꯟꯅ ꯍꯥꯏꯒꯅꯨ ꯈꯪꯗꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯤꯕꯥꯖꯤꯅ ꯆꯦ ꯆꯥꯡ ꯀꯌꯥ ꯄꯨꯊꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯔꯜड इकोनॉमिक फोरम रिपोर्ट IMF रिपोर्ट्स ह्यूमन राइट कमीशन वर्ल्ड बैंक रिपोर्ट्स हाइदुना फाइल कयादो उलम्मी अदुगा मखा तारे वर्ल्ड बैंक की रिपोर्ट ना हाइदि हदक काइथकिबा सेल कया अदुदि प्रजा सिंगदा यरक्ते अदुगी सेल सिंगदगी कराइदा चटख्रे सा सारगी मिनिस्टर सिंगना चाख्रे नत्रा अदुदगी अनोबो लोन बैंक ना कैंसिल तोरख्रे अदुदगी CM अदुना नंगना खंगदबगिनी वर्ल्ड बैंक ना करिगुम्बा खरा थम्मी बंदानगी मोंगदा अदुदा शिवाजीना करी करंबा कंडीशन ओरबनो मयेक सेंगना हाइबियु हाइबदा CM अदुना मधु नंगोंदा हाइबगी मथौ तादे अइदी अइगी प्रजा सिंगदा हाइगनी हाइन हाइरकी अदुदगी शिवाजीना अमु प्रजा मयामना सारबु येंगली सारगी वा तारी सिदा दुम हाइबियु वर्ल्ड बैंक ना इंस्टॉलमेंट करीगी कैंसिल तोरपनो अदुदा CM अदुना आई अदु हुजिक हाइबा ngamboi maramdi madu araiba posak nate document aduda page listing ama hena sanglibani annexa da ABCD tawlaga section 3 pani leiribase aduna nanne secretary office sa lohlo patranga piwa posak ama khaklo aduduga ne leiraba matungda ne mayamda tahallo mathangi wahang hango haina hairlami aduda sibajina साना बोर्ड लेप्ट्रिंगेदा सागी फैमिली बैकग्राउंड से करी ओरमी अदुदा CM अदुना अखोइगी इमुक से यामना लाइरा बोइन होरे हाइबदि अखोइ से लो सिंगु तौरगा होरको इमुक अमने हेनकी शिवाजीना अमु हौजिकति सारगी सैलरी से क्या फंगी हाइना हंगे अदुदा CM अदुना करी हाइबा हाइना हंगुदा शिवाजीना सर सारगी सागी तोलोप थागी तोलोप तो क्या फंगे हाइना हंगे अदुदा CM अदुना लोइना कखरगा लिसिंग ट्राम निपान मुक्ति फंगलमगनी था अमगी हाइबदा शिवाजीना अदुदि सा सही अमगी दा लाकदुरिबसी लाख अनिगा लिसिंग तातु अदुदि साना हौजिक फावदा लेगदुरिबसे लाख कुन दगिना लाख कुन मंगा फावबा लेबम थुई अदुबु साना हौजिक करोड़ चौंगानी मसिदा कदाइदगी लाखपा सेलनो सा सिवा अजिगी वहांग अदुना CM कुंबम खंगलमदे मरै कक्किबगा मानना थुलमे अदुदा CM अदुना हाइरे खुदिमा नमथांग आतनी नंगना आइगी लन थुंगी मतंगदा खंगलबदी कोर्ट केस तोरो अदुगा खंबि यानी हाइबदुदा शिवाजीना ममांगदगी पंदुना लेरिबा लोइसनबा ngamdriba केस कया सही त्रांगागी ममांगदा लेरिबा केस कया लोइबा ngamdaduna लेरिबा कया अदुगी मरमदा हाइरलमे अमदी इलेक्शन की मतम अदुदा नमकिबा बोट की मैनिफेस्टो अदु लखल अदुना पाब होरपदा CM अदुना सिंफा सैरेंग थीबदुना मथंग मथंग थिदरमि प्रजा मयामबु इंगना सिगना पालहनगनी मैगे अमदी इसिंगे वाबा लेहलोय लो अमदी ऑर्डर की फिवम फगलहनगनी हाइबना सिंबसिंग अदुगी पोसक की मतंग अदु लौरगा शिवाजीना लेखतखिबा हाइगिबा चेदा ताखिबा फोंखिबा कया दो तौरबरा तसेंगना हाइरगदी लो एंड ऑर्डर की फगतपगी महुत लो एंड ऑर्डर की थुगाइबदी सानी जात बिजात खैदोक्तना इरांग सागनबो होनरिबसु सानी हाइना हाइरलमे अदुदा CM अदुना असिगुमनबा वाफम कया से हाइरगा नंगना आइगी फमदा इरान सिनबो होनरिबा नत्रा हाइबदा सा आइदी असिंगुदा हाइजबनी हाइरगा महांग नमकिबा इरांग मनुंगी वीडियो अदुबु लाइव टेलीकास्ट ओइना थादोरक्तना यंगलमी अमदी खुदिमक्से साना सारगी बोट की दमकता खलगा अमता थिंकिदी मान चांग कया अमखक मांगलबसु करिसु काइति मरमदी बोट की दमक फम मसिगी दमक हाइना हाइरलमी शिवाजीना कापकपा वीडियो अदु युमफम याउदबनी CM अदुबु मनान सिनबु कमिश्नर दुगा CM दुगा सानखिबा वारी दुसु प्रूफ ओइना उलमी
ꯑꯗꯨꯗ ꯁꯤꯕꯥꯖꯤꯅ ꯍꯧꯖꯤꯛꯇꯤ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨꯗꯤ ꯁꯥꯔꯒꯤ ꯐꯝꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗ ꯁꯤꯑꯦꯝ ꯑꯗꯨꯅ ꯍꯥꯏꯐꯝ ꯈꯪꯗꯗꯅ ꯋꯥ ꯑꯃꯠꯇ ꯂꯣꯜꯂꯝꯗꯦ ꯑꯃꯗꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯨ ꯂꯧꯈꯠꯂꯒ ꯏꯁꯤꯡ ꯑꯗꯣ ꯊꯛꯆꯜꯂꯤ ꯑꯗꯨꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯆꯤꯟ ꯑꯗꯣ ꯃꯦꯜꯂꯒ ꯂꯩ ꯑꯗꯨꯗ ꯁꯤꯕꯥꯖꯤꯅ ꯀꯩꯗꯧꯔꯒꯦ ꯁꯥꯔ ꯍꯪꯂꯨꯕꯗ ꯁꯤꯑꯦꯝ ꯑꯗꯨꯅ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯦ ꯑꯗꯨꯗꯒꯤ ꯆꯦꯅꯦꯜ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯄꯥꯕ꯭ꯂꯤꯛ ꯀꯌꯥ ꯑꯗꯨꯅ ꯁꯥꯎꯅꯔꯛꯈꯤ ꯁꯣꯝꯗꯅ ꯁꯤꯑꯦꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣꯗꯣ ꯀꯛꯊꯠꯂꯨ ꯀꯦꯃꯦꯔꯥꯗꯣ ꯃꯨꯠꯊꯠꯂꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯗꯤ ꯄꯥꯟꯗꯨꯔꯪꯗ ꯀꯦꯃꯦꯔꯥꯗꯣ ꯃꯨꯠꯊꯠꯍꯟꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯀꯦꯃꯦꯔꯥꯗꯣ ꯃꯨꯠꯊꯠꯅꯕ ꯑꯦꯛꯁꯟ ꯇꯧꯕ ꯍꯧꯔꯛꯈꯤ ꯄꯥꯟꯗꯨꯔꯪꯅ ꯑꯗꯨꯗ ꯁꯤꯑꯦꯝꯒꯤ PA ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯟꯗꯨꯔꯪꯗ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯂꯦꯞꯅꯕ ꯍꯥꯏꯔꯝꯃꯤ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁꯅꯤ ꯅꯈꯣꯏꯅ ꯀ꯭ꯔꯤꯀꯦꯠ ꯌꯦꯡꯕꯗ ꯊꯥꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯍꯥꯏꯕꯗꯒꯤ ꯄꯥꯟꯗꯨꯔꯪꯗꯣ ꯏꯪꯊꯔꯝꯃꯤ ꯃꯔꯝꯗꯤ ꯄꯥꯟꯗꯨꯔꯪꯁꯨ ꯕꯣꯠ ꯂꯦꯞꯀꯗꯧꯔꯤꯕꯅꯤꯅ ꯄꯥꯟꯗꯨꯔꯪꯗꯣ ꯏꯪꯊꯔꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯑꯃꯗꯤ CM ꯑꯗꯨꯗ ꯏꯟꯇꯔꯚ꯭ꯌꯨ ꯃꯇꯝ ꯑꯁꯦ ꯀꯨꯏꯃꯟꯈ꯭ꯔꯦ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ CM ꯑꯗꯨꯅꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯃꯇꯝ ꯂꯣꯏꯔꯕꯅꯤꯅ ꯃꯥꯁꯨ ꯆꯠꯂꯒꯦ ꯖꯦ ꯍꯤꯟ ꯍꯥꯏꯔꯒ ꯍꯧꯒꯠꯂꯒ ꯆꯠꯅꯕ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯗ ꯁꯤꯕꯥꯖꯤꯅ ꯁꯥꯔ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯦꯡꯂꯤꯕꯅꯤ ꯃꯤꯁꯤꯡꯅ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤ ꯑꯗꯨꯅ ꯁꯥꯔ ꯐꯝꯊꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ CMꯅ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯍꯥꯞꯆꯤꯜꯂꯒ ꯇꯧꯕꯅꯤ ꯃꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗ ꯑꯩꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯗꯣꯏꯅꯣ ꯍꯥꯏꯕꯗ ꯁꯤꯕꯥꯖꯤꯅ ꯁꯥꯔ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩ ꯏꯁꯥꯃꯛꯅ ꯑꯩꯒꯤ ꯀꯦꯃꯦꯔꯥꯗ ꯅꯝꯖꯔꯛꯄꯅꯤ ꯍꯥꯏꯕꯗ CM ꯑꯗꯨꯅ ꯑꯣꯄꯣꯖꯤꯁꯟ ꯀꯥꯡꯕꯨꯅ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯒ ꯅꯪꯉꯣꯟꯗ ꯇꯧꯍꯟꯕꯅꯣ ꯍꯪꯂꯨꯕꯗꯨꯗ ꯁꯤꯕꯥꯖꯤꯅ ꯀꯔꯤꯒꯨꯝꯕ ꯁꯥꯔꯅ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯔꯝꯂꯕꯗꯤ ꯀꯌꯥ ꯄꯤꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯪꯉꯤ ꯑꯗꯨꯗꯒꯤ CM ꯑꯃꯗꯤ ꯁꯤꯕꯥꯖꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯗꯒꯤ CM ꯑꯗꯨꯅ ꯁꯥꯎꯔꯒ ꯍꯥꯏꯔꯛꯈꯤ CM ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯂꯨꯏ ꯅꯪꯅ ꯈꯪꯂꯣꯏ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯃꯤ ꯀꯌꯥꯅꯣ ꯂꯥꯛꯂꯤꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯞꯂꯔꯅꯤ ꯃꯤꯋꯥ ꯃꯩꯁꯥ ꯑꯃꯅ ꯑꯃ ꯍꯥꯏꯒꯅꯤ ꯑꯃꯅ ꯑꯃ ꯊꯤꯡꯂꯛꯀꯅꯤ ꯑꯃꯒꯤ ꯋꯥ ꯉꯥꯛꯇ ꯇꯥꯕꯁꯨ ꯌꯥꯎꯏ ꯅꯪꯒꯨꯝꯅ ꯋꯥꯍꯪ ꯃꯌꯥꯝ ꯍꯪꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯈꯠꯅꯔꯁꯨ ꯈꯠꯅꯔꯦ ꯍꯥꯏꯗꯨꯅ ꯑꯃꯒꯤ ꯃꯤꯆꯪꯗ ꯍꯦꯛꯇ ꯂꯦꯞꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯀꯨꯞꯅ ꯊꯤꯗꯣꯛꯂꯒ ꯋꯥꯔꯦꯞ ꯂꯧꯕ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯑꯩꯅ ꯑꯗꯨꯃꯛꯅꯤ ꯇꯧꯈꯤꯕ ꯏꯔꯥꯡ ꯑꯗꯣ ꯅꯦꯝꯅꯕ ꯍꯥꯏꯕꯗ ꯁꯤꯕꯥꯖꯤꯅ ꯑꯃꯨꯛ ꯈꯨꯗꯤꯡꯃꯛꯇꯤ ꯁꯥꯔꯅ ꯇꯧꯔꯒ ꯏꯔꯥꯡ ꯅꯦꯝꯂꯛꯄ ꯅꯠꯇꯦꯅ ꯁꯥꯔꯒꯤ ꯊꯧꯁꯤꯜꯗꯒꯤ ꯍꯦꯟꯅ ꯏꯔꯥꯡ ꯍꯦꯟꯒꯠꯂꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗ CM ꯑꯗꯨꯅ ꯃꯩꯁꯦ ꯈꯪꯗꯅ ꯄꯥꯏꯔꯕꯗꯤ ꯃꯩꯅ ꯄꯣꯛꯄꯅꯤ CMꯁꯦ ꯅꯪꯅ ꯑꯣꯏꯔꯕꯗꯤ ꯈꯪꯒꯗꯕꯅꯤ ꯅꯪꯉꯣꯟꯗ ꯅꯣꯡꯃ ꯃꯇꯝ ꯄꯤꯒꯦ ꯅꯪ CMꯁꯦ ꯑꯃꯨꯛꯇꯪ ꯑꯣꯏꯔꯒ ꯌꯦꯡꯒꯦꯔꯥ ꯍꯥꯏꯔꯛꯂꯝꯃꯤ ꯁꯤꯕꯥꯖꯤꯅ ꯑꯃꯨꯛ ꯁꯥꯔꯒꯤ ꯄꯣꯠꯁꯦ ꯂꯝꯕꯤ ꯑꯃꯗ ꯆꯠꯈꯤꯗꯧꯔꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯍꯪꯒꯤ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯁꯥꯔꯒꯤꯗꯣ ꯊꯤꯑꯣꯔꯤꯗ ꯋꯥꯍꯩ ꯑꯣꯏꯅ ꯇꯥꯕ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯅꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯌꯥꯒꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗ CM ꯑꯗꯨꯅ ꯃꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯅ ꯌꯥꯏ ꯁꯪꯕꯤꯙꯥꯟꯅ ꯃꯁꯤꯕꯨ ꯆꯠꯅꯕ ꯌꯥꯏ ꯍꯥꯏꯗꯨꯅꯁꯨ ꯊꯝꯂꯤꯕꯅꯤ इचम चंबा पोषक पास तौर लोरे पुंग कुमरी 24 आवर्स मसीद नंगना अमतंग CM ओइरगा येंगो हाइबदा शिवाजीना सा मसी फागी नते फागी ओइना खलबा माले हाइबदा CM अदुना सावरदुना फागी नते फागी ओइना खलिबदि नंगनि नोंमतंग आइगी फंबम सिदा फमलगा येंगो कयाम यामना साबा मैसानो हाइबसे आइगी कोकसिदा तिंखंगी लोंगुपनि उब्लिबसे अदुदसु नते थौदो वाथो कया सिना इफमदा अवाबने पीरिबा अदुदा खंगनी लारिक हैबा कयानो लाइरबना कयानो हाइबसे अदुदो खंगलगा नंग मफम असिदा फमो अदुदा आइना नंगदा अमु वहंग असे हंगे मसीगी प्रोग्राम सिमु नंग यारबा नत्रो वहाय अदुदा शिवाजी वा अमता खुमलमदे यामनसु पाखतपगी ममीदा लेखि अमदी शिवाजीना तपनारे सा मधु आइगी थबक नते हाइन हाइरे अदुदा CM अदुना तस हौजिते नसादो हुमांग कारबा नसादो हाइन हंगलमे अमदी शिवाजीसु ममाइदो रोमान अमना तैथोलमी अदुदगी CM अदुना मखा तारे नोइ रिपोर्टर कामुसे खोइगी हुइगुंबनी गाड़ी मंगदा खोंगदो खतनी नो हाइबा तसेना गाड़ी दगी कुमथरलगा लापदना नमैदो लोटलगा दमक चिनखिगनी खुमो नंग यारब्रो नसाना नोमतंगी CM ओइबा हाइबसे मी खुदिमा लाइव टेलीकास्ट येंगलिबनी
पाखुम पिरो चैनल दुबु येंलिबा कयादुनदि शिवाजीबु ओइगे हायो हाइना खुमु हाइना हायरक्लमी सोमदना सीएमदना यामना सितना नत्रगा इंटरव्यू से लोसलसिरो हाइना हायरक्लमी अदुदगी शिवाजीना तपना हायरकी फरे सर अदुना बोसिंगबा यारबदी आई इसाना यारे नोमगी ओइना आई सीएम ओइबा हायबदो या वफम अदु ताबदा तसेंगना पीए अदुनदि शिवाजी की थौना अमदि लाइरिक हेबा मियोय अमना सीएम ओइबसिदा आइसु अंगम थबक तौगी खल्ली हाइना एमडी ओइबा अदुदा हायरक्लमी सीएम अदुदि शिवाजी रावदा साउना येंगलबगा सटकी मथंगी मिकुप्तना सीएम की रूलिंग पार्टी कयाना अदुना शिवाजीदा सीएम ओहनबा पामलमदे अमदि अदुबु ओइथोकपा यागद्रा यारोइद्रा हाइदुनासु नैनरमी उकिल सिंगना ओइथोकपा यानी हाइना हायरक्लमी अदुगा सीएम अदुनासु पॉलिटिक्स हाइबसे अराइबा थबक नते नोमतंग माना ओइरगा हेक्ता यारबा नते मान आइबु मयाम मांगदा आइना मरम ओइरगा कमिश्नर अदुना थबक तौखिदबने हाइबसे उतखरे मदुदा आइना मसी तहौद्रबदी आइदी मथंगी बोट खोमदी लाइरदना प्रजा मयामगी सेंडल ओइना सागदोरिबनी अदुना माना नोमतंग ओइबा करिसु सुंथोकपा ngमगदबा नते माबु नोमतंग सीएम ओहलगा माना थबकसे तौबा ngमद्रबदी प्रजा मयामगी थमोइदा हेरो अमगुम ओइगदोरिबनी आइना प्रजा मयामदा आइबुसु हेना सपोर्ट तौरकदोरिबनी मरमदी आइगी इफमदा लाना nganakiबसिंग अदो सीएम ना असेंगोइन उतुना नोइनम उथोकरे हाबन सिंबसिंगसे लेबदगी आइगी दमक सपोर्ट ना तौरकदोइनि हाइना हायरकमी मथंगी मिकुप्तना शिवाजीदा नोमतंगी सीएम ओइबा हाइना यानादुना सीएम ओइबा बलराज चौहान साइन तौरबा चेचांग अदु सिनादुना शिवाजीबु सीएम ओइना वासक लहनकी सीएम की थौदांग पूरबा शिवाजी सेक्रेटरीट किदा लाखी अदुबु माना लाखिबदो अतांग गाड़ीदा नते सुपनगी ऑक्टोर अमदनी कैमरामैन कयाना सिग्ना साना ngमदना शिवाजीबु कैमरा नमनबु होनरमी अमदी क्यूब टीवी की थबक पुना तौमिनाना वहंग अमा हंगी थमोइदा करी फाउबीगे इसम चंबा रिपोर्टर अमा ओरमबदगी सीएम ओरपा असिदा हंगबदा शिवाजीना अदुगी वारिदो कोना हायरगे आइगी इफमदा पुंग पुनमरी खतनी लेरिबसे थबक यामी हाइना हायरकी अमदी स्टेट अदुदा लेरिबा आईएएस आईपीएस तोंगा डिपार्टमेंट सिंग ऑफिसर सिंग कोकोट अदुना मीटिंग सिलामी अदुदा पीए ओरिबा नुपा अदुना मयामदो मसक ताकनब तौबदा शिवाजीना मसक ताकनबगी मतम ओइद्रे होजिक अदुगी मतम दो नति हाइदुना हाइ पुंग अमगी मनुंगदा थबकि तौरगा मसागी मथौ मसक खंगदना थबकतुबु लाना लमजिंगदना चलिबा ऑफिसर सिंग मखोय मखोयगी मथकता कंप्लेन लेबसिंगी मखोयगी फाइल सिंग अदो अमा ओइगेरा अमा तौगेरा नोइ नोइना ngमगदबा मोंगदा पुरकदबनी फाइल अदुबु लखनउ हनबदा अवाबो ओइगेरा अमा ओइगेरा आई खंगदे पुंग अमसिगी मनुंगदा आइंगोंदा सिनगदबनी हाइन हायरक्लमी अदुदा पीए अदुना फाइल सिंग अदो कैदोगदुरिनो हंगबदा शिवाजीना अमता चिथादना लोइनमक सस्पेंड तौगदबनी हाइना हायरक्लमी पुंग अमा असिगी मनुंगदा पुरकपा ngमद्रबदी ऑफिसर अदुसु थबक तत्कनी हाइना अकनबा वार्निंग थौदना थोलै अमदी ऑफिसर सिंगदुबु लोइनमक नंगनबा चना सीएम ओरिबा शिवाजीना मफुम खुदिंग चतुना सरकारना युम नजेदबा कांगुसिंगी पिरकपा युम सिंगदुबु बरा ओइना संदोक्तना अमदी युमदुगी मपु ओइगदौरिबा लाइक लाइरबा सिंगदुना फंगलमदबा ऑफिसर अमसु खुदकता थबकदगी सस्पेंड तौकी अमदी मयम नजेदना लेरंबा मियोय सिंगदुगी ममिंगदा लेरिबा युमसिंग अदु मसा मसादा सिनरम अमदी शिवाजीना मीडिया की ममांगदा प्रजा सिंगदा कानगदबा मिन्ना कुंसिंगदबा वफम अमसु थमलमी मदुदी पोट लेबा मतमदा असेंबा चुंबा बिलसिंगदो लौगदबनी दुकान सिंगना हुरानबा तौदनबा हायरमी अदुदुगा शिवाजीना मफुम खुदिंग चतुना यिंचिनबा होलमी चेंग येनबदा केजी मसिंग हुरालगा योलंबा थाव योलंबा हुरालगा योलंबा दुकान कयासु लाइसेंस लोइना कथलमी अदुदसु नते प्रजा मयामगा वारी साननबगिदमक्ता पुंग बारोदगी अमा फावबा टेलीफोनदगी खुथांगदा वारी साननबा हांदोलमी नंबर अदुना 64233333 अदुगा अमना 64244444 मसिदा प्रजा मयामगी कंप्लेन अदु तारगा मसागी मथौ मसक खंद्रबा ऑफिसर कयागी ममिंग लौखतुना खुदक खुदकता थबकतगी लौथोलमी
ꯗꯣꯛꯇꯔꯗꯒꯤ ꯍꯧꯔꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯀꯌꯥꯁꯨ ꯊꯕꯛꯅ ꯉꯥꯛꯇꯪꯃꯨꯛ ꯁꯪꯗ꯭ꯔꯕ ꯁꯤꯕꯥꯖꯤꯗ ꯃꯟꯖꯔꯤꯅ ꯀꯣꯜ ꯇꯧꯔꯛꯈꯤ ꯑꯃꯗꯤ ꯐꯣꯟꯗꯨꯗ ꯐ꯭ꯂꯥꯏꯡ ꯀꯤꯁ ꯑꯃꯁꯨ ꯇꯧꯔꯛꯈꯤ ꯁꯤꯕꯥꯖꯤꯗ ꯑꯃꯗꯤ ꯐꯨꯔꯤꯠ ꯑꯉꯧꯕ ꯃꯆꯨꯗꯨꯗꯤ ꯐꯖꯕ ꯋꯥꯠꯂꯤ ꯍꯤꯒꯣꯛ ꯃꯆꯨꯅ ꯍꯦꯟꯅ ꯐꯖꯒꯅꯤ ꯍꯥꯏꯅꯕꯨ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯂꯤꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯗꯤ ꯁꯤꯕꯥꯖꯤꯗ I love you CM 하이나수 하였노니 CM기 PSU 오리바 번설 얌나 가란 따바 누파 아마니 마나 사기다마 히고모수기 프릿 아마 백독슬로 하이나 하였노니 단자두다 만저리기 폰도 탐크라바 마뚱다 M Women College 누피 아마나 콜 토르키 아두디 누피 ꯉꯥꯛꯇ ꯇꯝꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯒꯨꯟꯗꯥ ꯇꯧꯕ ꯅꯨꯄꯥ ꯀꯌꯥ ꯂꯥꯛꯇꯨꯅ ꯅꯨꯄꯤꯁꯤꯡꯗ ꯀꯥꯔꯟ ꯇꯥꯕ ꯑꯃꯗꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯣ ꯀꯥꯎꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯑꯃꯗꯤ nupi oibisinggi private parts kayada makhut sangambagi nupising aduna leiriba phibam aduda yingsinbinaba hairaki khudra aduda CM Sibaji jokshilaki amadi wari pumbado call torukliba nupi aduda hanglami nupi dunasu amata chithaduna tamlami mamamangdasu police ta complaint kya tawre policing aduna thabak oina paikhat pirakte hainasu bogdomlomki CM Sibaji da amadi geng adugi mako odo ranga kawi मंत्री गसु यामना नकनबा मियोय ओइबना माना तौनिंगबता तौई हाइनसु मखा तरमी नपि यतुना अमदि मफम अदुदा तारिबा पुलिस इंस्पेक्टर दगी होरगा कमिश्नर अदु सस्पेंड तौनबा नमलिङैदा मंत्री अमना थेंगलकपनि हाइना कमिश्नर अदुना हायरपदा शिवाजीना थौदोक अदुदा सेनबा मियोय अपिपदगी होरगा अचौसिंग अदु यावना अमता चिथदना लिस्ट असिदा हापुदबनि अमता लेमना थाबा यारोय हाइना परमिशन तौरमी अमदी CM Sibajina रंगगी मफम थीदुना लाखी गली अदुदा कैमरामैन कयादुनासु Sibaji matung yaduna लाखी अदुबो Sibajina लाखु मतम सिंगदा स्कोटी अमता यावदुना लाखी मरमदी स्कोट सिंग अदु माना थोक थोक थबक सिंग थाखी रंगगी मनाक्ता यरोक्लब मतमदा Sibajina रंगदा फ्रिट पाइदुना सिंखदि अदुबो रंगदी अतै कनासु एरमदि नोंमा छात्रगा ड्राइवरगी खनबगी तौरिङैदा इरांग सगतखिबा अमदी Sibaji अमदी टोपीदा कैमरा नम्मी हाइदुना इंथोरखिबा नुपादुनि अदुदगी रंगगी गेंगसिंग अदुबो Sibajina फुदरमी Sibaji मथंदगा गेंगसिंग अदुगा पानरमी अमदी Sibajidagi नाथोकनबनि हाइदुना सेलकलिबा रंगबो Sibajina तानादुना फुदरमी अमदी लंबी मयाइ अदुदा रंगगी कांगुदुबो मफिमरो लोथोकलगा पब्लिक मयाम ममांगदा खोंगोइनरमी अमदी नुपी सिंग से इसीनी इसलनी हाइदुना लंबी अदुदा मखरुदु तौरगा सलहल गुंदा सिंग अदुगा पानाबदा फुरितो मोलदुना Sibaji मंजरीना हायरपा हिगोक मचुगी फुरि अदोलिदुना सेक्रेटरीट ऑफिस तमना लाखी अमदी ngасai officer myamda sinakhiba thabakta mathau phajingna tawdaba officer singdagi listing ado table aduda lermi yam khraba myoy sing adubu loinamak suspend tawdabani haina su hairlami aduda PA aduna sigi myoy kor amamung henbasi sign tawduna leirabadi nongma sigi matamdi loiban halani haibada Sibajina makha taraki makhoi sing ado chhatra sing exam haidokpagi mongda maming sing ado list oina semlaga internet ki khuthangda oina suspend tawko haina haraki amadi Sibajina magi matam lochilapagi CM oiramba Balara Sohangi manakta lagami amadi Balara Sohangi minister kayanadi Sibaji lakum matam singda Sibaji bu pamdi hadno kholaw kya sulawami Sibajina saralaga Balara Sohanda magi minister tainthoi aramba torambagi jenabagi evidence ka konana puraktuna minister tainthoi adubu loinamak arrest tawlami Minister Singado toilet manungda lolaba sukanadi adumo chingthoktuna loinama phagati amadi Balara Sohana nangi nomge CM oibagi matam lore aduna nang chatpa yarani hairnami aduda Sibajina aigi CM oibagi matam se minute manga leidi aduga thabak amasudi adongi minister singa tawramliba thabak singa sida adomna lusinglaga toromba adomsu mako asida yaramlabanina list asida adomsu yawri aduna adomsu phaba tari hadun hairnami aduda Balara Sohana Henzina thabak tawgano nang lo se kari su khangdraba male Chief Minister ma phagi hai taragadi tongan ba mafum jaga singdagi officer singna soi torpa amadi governor gi soi sangi madu yawdan hita phaba yadi hairpani aduda Sibajina makha tardun hairaki hojiki nadi aina Chief Minister ni aduga nangna karsu oidriba myo ema aina namu phaba ngambagi haklai adudagi Balara Sohanbu tialawa matam aduda police singatuna phalami Sibajina Wari asigi part 2 atu matamda thagachirake yumda nai yaukhiuna maramrakanda part 1 sana thagachabani part 2 thagachirap matam singda pulapun namuk somjalaga thagachirake madugi tamakta warobiroi
ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫